ꯍꯣꯏ ꯀꯅꯥꯅꯣꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯁꯤ ꯀꯅꯥ ꯂꯩꯅꯣ ꯒꯣꯀꯨꯜ ꯃꯆꯥ ꯒꯣꯀꯨꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯕ ꯉꯥꯏꯈꯣ ꯑꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯃꯣꯅꯦ ꯒꯣꯀꯨꯜ ꯃꯆꯥ ꯈꯪꯅꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯤꯂꯝ ꯈꯔ ꯍꯜꯂꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯔꯦ ꯅ꯭ꯌꯨꯁ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯩꯅꯣ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯡꯃꯥꯏꯒꯤ ꯕꯁ ꯄꯥꯔꯀꯤꯡ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯅꯕ ꯃꯐꯝꯗꯣ ꯑꯗꯨ ꯌꯧꯔꯦ ꯋꯦꯜꯀꯝ ꯇꯨ ꯇꯒꯥꯔꯥꯝ ꯐꯨꯡ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯩꯅꯣ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯀꯥꯟꯗ ꯁꯨꯝ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯕꯖꯥꯔꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯔꯝꯃꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯁꯟꯗꯦꯅꯤꯅ ꯉꯁꯤꯁꯦ ꯃꯤ ꯌꯥꯝ ꯆꯠꯅꯗꯦ ꯑꯗꯨꯒ ꯁꯨꯝ ꯍꯧꯖꯤꯛꯀꯤꯗꯨꯗ ꯂꯥꯛꯑꯒ ꯋꯦꯜꯀꯝ ꯇꯨ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯂꯩꯔꯝꯃꯅꯤ ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯕ ꯂꯝꯕꯤ ꯑꯅꯤꯁꯦ ꯂꯦꯞ ꯔꯣꯝꯗ ꯆꯠꯄ ꯑꯃꯒ ꯔꯥꯏꯠ ꯔꯣꯝꯗ ꯆꯠꯄ ꯑꯃꯒꯅꯦꯕꯀꯣ ꯍꯥꯏꯋꯦꯁꯤꯗ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯂꯥꯛꯇꯣꯏꯁꯤ ꯂꯦꯞ ꯔꯣꯝ ꯆꯠꯈꯤꯕꯗꯣ ꯆꯠꯂꯔꯣꯏꯕꯀꯣ ꯑꯁꯣꯝꯒꯤ ꯂꯝꯕꯤꯁꯦ ꯆꯠꯂꯔꯣꯏꯕ ꯁꯣꯟꯒꯤ ꯑꯗꯨꯝ ꯏꯁꯇ꯭ꯔꯦꯠꯇ ꯇꯧꯔꯒ ꯔꯥꯏꯠ ꯂꯣꯝꯗ ꯆꯪꯉꯛꯏꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯁꯇ꯭ꯔꯦꯠꯇ ꯑꯗꯨꯝ ꯊꯧꯖꯤꯜꯂꯛꯑꯅꯦꯕ ꯁꯣꯟꯗ ꯍꯥꯏꯈ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯁꯣꯟꯗ ꯆꯪꯉꯛꯑꯅꯤ ꯆꯪꯉꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯈꯣꯡꯅꯦꯝ ꯊꯥꯅꯥ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯕꯣꯔꯗ ꯊꯥꯍꯧꯔꯤꯗꯣ ꯊꯦꯡꯅꯔꯅꯤ ꯅꯦꯛꯁꯇ ꯑꯁꯤꯒꯤ ꯒꯦꯠꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ ꯀꯩ ꯍꯥꯏꯅꯣ ꯎꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯥꯛꯏꯁꯤꯗ ꯍꯣꯔꯦꯟ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯝꯅꯦꯕꯀꯣ ꯀꯩꯅꯣꯒꯤꯗ ꯃꯔꯥꯝꯒꯤꯗ ꯑꯗꯨꯐꯧꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯔꯥꯝ ꯌꯧꯔꯦ ꯃꯔꯥꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯣꯝꯗ ꯆꯠꯈꯤꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯏꯁꯇ꯭ꯔꯦꯠ ꯆꯠꯈꯤꯗꯣꯏꯅꯤ ꯅꯠꯇꯕꯤꯗ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯑꯩꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯪꯉꯛꯑꯅꯤ ꯁꯤ ꯃꯐꯝꯁꯤꯗꯀꯣ ꯑꯗꯨꯒ ꯎ ꯌꯥꯟꯊꯠꯈꯤꯕ ꯃꯌꯥꯝ ꯂꯩꯔꯒ ꯆꯥꯟ ꯄꯔꯦꯡ ꯁꯨꯝ ꯍꯧꯕ ꯊꯦꯡꯅꯔꯅꯤ ꯑꯗꯣ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯈꯪꯗꯦ ꯂꯝꯕꯤꯁꯦ ꯃꯣꯏ ꯁꯦꯝꯍꯧꯗ ꯉꯥꯏꯔꯤꯕꯩꯀꯣ ꯂꯝꯕꯤꯗꯤ ꯌꯥꯝ ꯊꯤ ꯐꯠꯇ꯭ꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣই ꯁꯤ ꯌꯣꯠꯀꯤ ꯊꯣꯡꯁꯦ ꯑꯃ ꯊꯦꯡꯅꯔꯅꯦꯕꯀꯣ ꯃꯣꯏꯅꯗꯤ ꯍꯥꯏꯌꯦ ꯕꯔꯥꯛ ꯃꯔꯤꯟꯅꯤ ꯀꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯅꯝꯕꯅ ꯀꯩꯅꯣ ꯅꯥꯒꯥꯂꯦꯟ ꯌꯧꯔꯛꯑꯕꯅꯤꯅꯅꯦ ꯂꯥꯛꯏ ꯃꯤꯁꯤꯡꯁꯦ ꯅꯥꯒꯥꯂꯦꯟ ꯃꯆꯥ ꯉꯥꯛꯇꯅꯦꯕ ꯊꯦꯡꯅꯔꯤꯁꯦꯀꯣ ꯑꯅꯝꯕꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯠꯂꯤꯕ ꯅꯨꯃꯤꯠꯁꯤꯗ ꯁꯤ ꯒꯦꯠꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯨꯝ थꯧꯔꯛꯑꯅꯤ ꯑꯗꯨꯒ ꯁꯨꯝ थꯧꯔꯛꯑꯒ ꯂꯦꯐ ꯁꯥꯏꯗꯇ ꯋꯦꯜꯀꯝ ꯇꯨ ꯅꯃꯥꯏꯖꯧꯅ ꯊꯥꯔ ꯂꯩꯔꯝꯃꯅꯤ ꯂꯦꯐ ꯁꯥꯏꯗꯇ ꯆꯪꯉꯛꯑꯅꯤ ꯂꯝꯕꯤ ꯈꯔ ꯐꯠꯇꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯁꯨꯝ ꯆꯪꯉꯛꯑꯅꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝ ꯆꯪꯉꯛꯀꯥꯟꯗ ꯌꯧꯔꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯥꯛꯏꯕ ꯃꯐꯝ ꯅꯃꯥꯏꯖꯧꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯣꯁꯃꯣ ꯐ꯭ꯂꯥꯋꯔꯅ ꯑꯩꯈꯣꯏꯁꯦ ꯁꯥꯠꯐꯝꯒꯤ ꯃꯃꯥꯡ ꯆꯍꯤꯗꯒ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯃꯥꯡꯗ ꯎꯔꯤꯁꯦ ꯃꯣꯏꯅ ꯍꯣꯇꯦꯜꯅꯦꯕꯀꯣ ꯍꯣꯇꯦꯜ ꯁꯥꯕꯅꯦ ꯑꯗꯨꯒ ꯁꯨꯝ ꯀꯣꯏꯊꯣꯛꯑ ꯂꯥꯛꯑꯀꯥꯟꯗ ꯁꯤꯁꯤꯅ ꯃꯌꯥꯝ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝꯃꯝꯃꯣꯏꯗꯧ ꯃꯥꯜꯂꯒ ꯑꯁ ꯆꯪꯉꯛꯄ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯉꯛꯏ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯂꯩ ꯅꯨꯡ ꯁꯥꯠꯇꯅ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯀꯣꯁꯃꯣ ꯍꯥꯏꯔꯤꯕ ꯂꯩꯗꯣ ꯑꯩꯈꯣꯏꯅ ꯁꯝꯄꯛꯄꯤ ꯃꯤꯒ ꯑꯗꯨ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯌꯥꯝ ꯂꯥꯛꯅꯩ ꯑꯩꯈꯣꯏꯁꯦ ꯉꯜꯂꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯧꯔꯛꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 12:30 ꯇꯥꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯏꯁꯇꯣꯜ ꯃꯌꯥꯝꯁꯨ ꯍꯥꯡꯍꯧꯋꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯨꯝꯗꯩ ꯆꯥꯅꯕ ꯄꯣꯔꯛꯇ꯭ꯔꯒꯁꯨꯅꯦ ꯃꯣꯏꯗꯩ ꯑꯗꯨꯝ ꯂꯩꯔꯒ ꯆꯥꯕ ꯌꯥꯅꯤ ꯁꯤꯗꯩꯗ ꯑꯗꯨꯝ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ हाईली अल्कोहलिक कहीं तब का मालेको अदो सिगी पार्कसे ngसाई गाय खममबदुदगी अखोइना ngसाई लै सातफमदुबो योरपसे almost adum yam sangi kilometer ani gumbo ngani khom chalije ko ado isu mayam je uda adum kawe haitare लै je kuidi kueroi loi kang gi bai tare magi phajab लै gi satpadu matamdi loi gi dawdi male hoje che kana satpa matam mora male ko adum yamna langninga gadi yam thangdaba phatre na khali duga sumla kanda moigi si changbam haitare ada ngasi je moi se isai jule hawe boko yore ngasai ri wana lambi something na lape di na ti lambi do han ba lak po ngauba lei lambi phatta duga lambi khangdaba waru do je loi ure
ꯗꯣ ꯁꯣꯝꯗꯅ ꯍꯣꯇꯦꯜꯅꯦꯕ ꯑꯗ ꯎꯔꯤ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯍꯠ ꯃꯆꯥ ꯃꯆꯥ ꯁꯥ ꯂꯩꯔꯦ ꯃꯌꯥꯝ ꯄꯣꯊꯥꯕ ꯃꯉꯅꯤ ꯁꯤꯅꯤ ꯃꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯅꯕ ꯃꯐꯝꯗꯣ ꯑꯗꯣ ꯁꯥꯠꯄꯒꯤ ꯃꯇꯝꯁꯤꯗꯤ ꯈꯤꯇꯪ ꯍꯦꯜꯂ ꯃꯥꯜꯂꯦꯀꯣ ꯀꯦꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯥꯝ ꯊꯨꯕꯤꯗ ꯋꯤꯗꯤꯟ 1 ꯋꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯅꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯃꯌꯥꯝ ꯐꯖꯕ ꯂꯩꯁꯦ ꯑꯝꯇ ꯎꯍꯧꯗꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯨꯔꯛꯄ ꯇꯤꯐꯤꯟ ꯀꯩꯀꯥ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯌꯥꯕꯒꯤ ꯑꯌꯥꯕꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯗꯨ ꯈꯪꯗꯦ ꯃꯌꯥꯝꯁꯦ ꯃꯔꯛꯁꯤꯗ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯏꯟꯖꯣꯏ ꯇꯧꯅꯔꯦ ꯂꯝꯕꯤ ꯂꯣꯏꯔꯕ ꯂꯝꯕꯤ ꯂꯣꯏꯔꯕ ꯁꯣ ꯃꯌꯥꯝ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯣꯔꯛꯄ ꯀꯩꯀꯥ ꯆꯥꯅꯔꯤ ꯃꯐꯝꯁꯦ ꯁꯤꯗꯁꯨ ꯑꯇꯣꯞꯄ ꯉꯁꯥꯏꯒꯤ ꯁꯣꯝꯗꯒꯤ ꯂꯥꯛꯏꯕꯁꯤꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯤ ꯃꯐꯝꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯁꯤꯒꯤ ꯀꯣꯁꯃꯣꯁ ꯍꯥꯏꯔꯤꯕ ꯂꯩꯁꯦ ꯁꯤꯅꯦ ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯈꯪꯗꯦ ꯁꯟꯗꯦꯒ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯃꯤ ꯐꯖꯅ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯣꯟꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯂꯦꯟꯗ ꯅꯍꯥꯟ ꯎꯈꯤꯕ ꯇꯨꯔꯦꯟꯗꯣ ꯑꯗ ꯑꯉꯧꯕ ꯍ꯭ꯋꯥꯏꯠ ꯃꯌꯥꯝ ꯁꯥꯠꯄꯗꯣ ꯑꯗꯨꯗꯣ ꯑꯥꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯕ ꯏꯁꯄꯣꯠꯇ ꯁꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯔꯛꯑꯒ ꯆꯥꯅꯕꯁꯤꯡꯁꯦ ꯇꯨꯔꯦꯟꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯁꯤꯗꯗꯤ ꯄꯤꯛꯅꯤꯛ ꯏꯁꯄꯣꯠ ꯑꯣꯏꯅ ꯁꯤ ꯆꯪꯉꯨꯁꯤ ꯂꯥꯎ ꯍꯣꯏ ꯀꯅꯥꯅꯣꯝ ꯊꯦꯡꯅꯔꯦ ꯍꯧꯖꯤꯛ ꯁꯤ ꯀꯅꯥ ꯂꯩꯅꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯂꯥꯛꯑꯦ ꯑꯣ ꯅꯨꯡꯉꯥꯏ ꯐꯖꯕ꯭ꯔꯣ ꯁꯤꯕꯣ ꯐꯖꯩ ꯑꯗꯨꯝ ꯐꯖꯩ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯝꯃꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯤ ꯀꯦꯟꯕꯕꯨ ꯍꯧꯔꯛꯑꯦꯕ ꯑꯗꯨꯅ ꯂꯥꯛꯀꯦ ꯈꯟꯕ ꯆꯠꯀꯦ ꯈꯟꯕ ꯂꯩꯔꯒꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯄꯤꯔꯣ ꯑꯊꯨꯕꯤꯁꯤꯗ ꯇꯧꯕꯤꯔꯣ ꯅꯠꯇ꯭ꯔꯗꯤ ꯀꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯁꯤ ꯂꯥꯛꯄꯁꯤꯕꯨ ꯈꯔ ꯊꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯀꯦꯜꯂꯦꯕ ꯐꯖꯕꯗꯣ ꯐꯖꯔꯦꯕꯀꯣ ꯐꯖꯔꯦ ꯑꯗꯨꯗ ꯈꯤꯇꯪ ꯉꯟꯅ ꯍꯦꯟꯅ ꯂꯥꯛꯑꯝꯃꯒꯗꯤ ꯈꯪꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯇꯨꯡꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯑꯩ ꯄꯨꯂꯞ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯥꯞꯀꯦ ꯁꯣꯟꯗ ꯂꯥꯛꯑꯣ ꯒꯣꯀꯨꯜ ꯃꯆꯥ ꯒꯣꯀꯨꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯗꯨꯝ ꯑꯣꯏ ꯂꯩꯔꯕ ꯉꯥꯏꯈꯣ ꯑꯗꯣ ꯑꯗꯨꯏ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯊꯝꯃꯧꯅꯦ ꯒꯣꯀꯨꯜ ꯃꯆꯥ ꯈꯪꯅꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯤꯂꯝ ꯈꯔꯗꯤ ꯌꯥꯎꯖꯔꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯌꯥꯝꯅ ꯈꯪꯅꯈꯤꯕ ꯐꯤꯂꯝ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯔꯧꯉꯥꯟꯕꯁꯦ ꯑꯣ ꯁꯤꯗ ꯒꯣꯀꯨꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯁꯥꯕꯅꯦꯕ ꯑꯗꯣ ꯔꯣꯜꯗꯤ ꯀꯥꯏꯀꯨꯅ ꯑꯉꯥꯡ ꯑꯣꯏꯕꯅ ꯁꯥꯕꯅ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯅꯈꯤꯕꯁꯦ ꯒꯣꯀꯨꯜ ꯃꯆꯥ ꯈꯪꯅꯈ꯭ꯔꯦꯕ ꯁꯤꯗꯅ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩꯔꯣ ꯆꯍꯤ 12 ꯑꯗꯨ ꯀꯩꯅꯣ ꯑꯉꯥꯡ ꯑꯗꯨꯝ ꯃꯥꯜꯂ ꯂꯩꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯅꯣꯏꯁꯨ ꯆꯥꯛ ꯑꯩꯁꯨ ꯆꯥꯛ ꯆꯥꯏ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯏꯃꯥ ꯄꯣꯛꯅꯨꯡꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯀꯣ ꯃꯐꯝꯁꯦ ꯑꯗꯣ ꯆꯧꯁꯤ ꯂꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯐꯗꯤ ꯐꯖꯔꯦꯀꯣ ꯃꯐꯝꯁꯦ ꯑꯗꯣ ꯁꯤ ꯂꯨꯛꯁꯦ ꯅꯝꯕꯗ ꯗꯥꯁꯦ ꯃꯥꯅꯤ ꯌꯦꯡꯉꯣ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯑꯉꯧꯕ ꯅꯍꯥꯟ ꯄꯂꯦꯟꯗ ꯁꯥꯠꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯁꯤ ꯄꯂꯦꯟ ꯆꯠꯄꯗ ꯅꯠꯇꯦ ꯄꯂꯦꯟꯗꯣ ꯑꯃꯨꯛ ꯆꯠ ꯁꯤꯗ ꯑꯃꯨꯛ ꯆꯠ ꯍꯥꯏ ꯗꯕꯜ ꯇꯥꯏꯝꯁ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗꯣ ꯃꯌꯥꯝ ꯆꯠꯇꯧ ꯁꯔꯨꯛꯅꯦꯀꯣ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯅꯤꯃꯛꯀꯤ ꯑꯦꯟꯖꯣꯏ ꯆꯞ ꯆꯥꯅ ꯐꯪꯅꯦꯕ ꯐꯖꯩ ꯑꯁ ꯐꯖꯔꯦ ꯑꯁ ꯅꯨꯡꯁꯤꯠ ꯆꯥꯏ ꯑꯣꯕꯦꯅꯤ ꯄꯥꯁꯜꯂꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯔꯛꯁꯦ ꯀꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯒꯦ ꯊꯝꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯏ ꯀꯩꯅꯣꯒꯤ ꯖꯒꯥꯁꯨ ꯐꯖꯔꯦ ꯃꯥꯅꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯁꯄꯣꯠ ꯖꯒꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯐꯖꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯦꯡꯕ ꯏꯪ ꯂꯥꯎꯏꯀꯣ ꯋꯦꯗꯔꯁꯦ ꯊꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯑꯗꯨ ꯂꯝꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯋꯦ ꯂꯝꯕꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯁꯤꯗꯒꯤꯅ ꯀꯩꯅꯣꯐꯥꯎ ꯂꯥꯛꯄꯗꯗꯤ ꯑꯗꯥꯏꯐꯥꯎ ꯂꯥꯛꯄꯗꯗꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯤ ꯆꯪꯉꯛꯄꯩꯁꯦꯀꯣ ꯁꯤ ꯆꯪꯉꯛꯄꯩꯁꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯟꯗꯤ ꯁꯦꯝꯃꯤ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ ꯁꯦꯝꯕꯨꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯅꯨꯡꯉꯥꯏꯕꯗꯤ ꯋꯥꯠꯂꯤꯀꯣ
来下去了。đó mẹ quay chụp thôi là cái quay party mẹ làm mình làm này cô đó mẹ đó xong đó quay chắc sao với cái xin chơi này nó làm này nên là quay chụp thôi là hadi aru maru làm mà đi nằm rồi đó hadi phải vậy đó cái số khang đi weather sẽ ngay sĩ yêu này đi tụm làm sao rồi đấy đi nung ai đó hay là mỗi sĩ cái gì cái house cũng ba hadi mẹ làm popular rồi phần này tụm bagi sao cái phẩm mal thằng chạy được cái điểm phải nên khăn đó lấy đi mà tầm lối đó đấy đó là mẹ dài nghe em thun năng ngân bữa đó chính đó vào đâu đó là lạc pi rồi và đã khơi nó chẳng có phong tầm đó đã bạc tàu rồi mẹ rồi làm chính cho rồi để phong trần cho tụi đất ai tụt tiền sẽ được phong trần tàu đó đấy rồi mẹ sĩ cái bạc ở đây chứ anh xung quanh mà đó sĩ mỗi sĩ hàng nữa chính ngoài cái u ám em hôm đâu mà leo cô, đó mới chứ, khơi nó cuộc thua cả đó, xung lấy gì mà lấy xung mà để ingon coi bên cái đi, tôi sẽ để ingon coi với ta tôi lấy ra mẹ cô, tôi để cái xung bạc ôn gì mà lấy, cái khác không? So mẹ khơi ngay sai lạc khi bắt đầu chỉ hal lagi đó khơi đi pung cái nó mà baru makai ông ta đấy mà ta đó đấy đó họ chỉ ngay sai lạc vào mà tầm đó thì mi chỉ cái lạc tập này đó khang họ chỉ để rồi về lại mi chỉ sandi rồi bên nó chỉ làm cho coi vật chất ba mà tầm số rồi ba để cái điều gì họ chỉ cái lấy được số lôi cái đó đấy ba mà tầm sẽ đó là chỉ sandi rồi bên mi chỉ cái mà tiếc à Saya thay này làm lại không? So khơi ngay sai cái garden đó sẽ loga hala can đó xí one way ní này gari mà thu bom sỏi lấy treo của đó mình khai nữa ngày nữa thông lấy cũng nghe thâu ra đấy rồi mà ăn đấy sẽ picnic thâu ra can đó picnic sport rồi nè khơi cái mấy am mà sẽ được cũng nghe được cái gari 이거 카메 여기 가리 소란자랑 기가 비가 거기 시다이다 이게 또리 마린지다 좀 잘래 참티 파제 발렌다 레이바 거기 발렌 떠기다 이 망기 비디오다 근데 이 마음도 그냥 많네 너 시험 암세 레 너 이제 삭사하게 거기는 포럭 삭사우도 포 삭사베 거기는 포럭 사삭도 시다 짜르게는 라꾸네 아스 파제예 시디 진티 아니 아스 시디 나이래 매 아스 강데 돌아보다 미코 찐텐 젤레가 이데 했다 카이노미 마니푸르 미 임타 레르모로에 하이나레바 카이노 내가 시 찬디면 뽀랍 락찬 베고 아더나 암티나 파자레 아스 시디 나이래 시디 와 아스 에 아다이 통게 코엔 살라 부던자 락리고 거의 아시동 용란도 있네 들어. 저기 lấy gì thùng gì? 안되네 요렇게 통이 아니네 보고. 너 괜찮다.